ngarang numidangramda phonggiba pandam pausina phongli NSNIM gi wafam KNO amadi KNAB na yaningdaba phongdorokli NSNIM amadi mitai lal hobasingna Myanmar gi military regime da saugatpa tokadabani Francis Kokina phongdokli pathok sarita minasi The Hindu pausina NSNIM gi wafam da yumfam oiraga kuki militant singna Indian Army ga magtenga loinana Myanmar da laiba mitai lal hobasing gi matakta lan chathari haina phongdokhiba wafam adobu KNO amadi KNAB na chirol amada kanna yaningdaba phongdorakli lup asina ngasi thadorokpa chirol amada NSNIM gi wafam adu kanna yaningdaba phongdokladuna makhoi gi matakta siriba maral adu yumfam yaudaba wafamni Myanmar da democracy amuk hanjil hannaba political oiba mityeng amaga loinana thabak tawriba lup asibu mingchat thihanaba honabani hairi chirol asina makha taraduna High People's Liberation Army PLA na leiramba kem amadagi phangba video clip amada military uniform setpa PLA gi cadre sing aduna makhoi da khulai na singba mating piba gi damakta Manipur gi Chief Minister Nongthombam Birenbu thagatpa gi wafam leiri masigi mathakta mitai lal hoba sing gi Myanmar gi army camp da punna laiminna duna leibak asida democracy amuk hanjil halakna ba movement asigi mayokta thabak tawri hairi KNO amadi KNAB gi information secretary Francis Kokina thadorokpa chirol asina makha taraduna hai National Unity Government NUG gi makhada Myanmar da leiba ethnics nationality sing leibak asida democracy amuk hanjil halakna ba military regime gi mathakta akan ba ihau sangsinduna lakli aduba chathariba lanjang asi ethnicity dagi democratic ideal dana hena mai onsinduna changsin bani hairi lup asina Myanmar da democracy hanjil halakna ba changsilak liba khongjang asida democracy chatpa malayam da khwaidagi chawba leibak ama oiriba India gi myamna mateng pangbiu amadi NSNIM amasung mitai lal hobasing naso Myanmar gi military regime da saugatpa tokpiu kariguma wafam asi thawoidaba tarabadi makha tana thorokpa thodok da Democratic Alliance Army da maral sirakpa yaroi haibaga loinana NSCN na Manipur da leiriba naga sing mitai singdagi ngakthoknaba honaduna Nagaland for Chris haiba wakhalon adu manghandaba phai hairi Minister KHEMCHAND paksillakpa marm chade personal secretary na hairi pandam pausede gi lokhachabani pathoksari ngarang social media da thadorokpa video amada Manipur gi fashion designer Laisram Kumarjit takyel khongban maning laikai dagi miyoi asina fashion designer ama oiraga khunai asigi sanabi gi wangbada tawruba thabak khara Manipur gi politician khara gi ming palakpada singjamai kendra gi MLA Y KHEMCHAND gi ming paksillakpa adu yamna laibak thibani Minister KHEMCHAND paksillakpada maram chade haina Minister KHEMCHAND gi personal secretary Y Santalal na thadorokpa chirol amana phongdorakli chirol asina hai Laisram Kumarjit na khunai asigi sanabi gi mayokta tawba thabak khudingmak MLA Y KHEMCHAND gi maikai dagi kandem tawi amadi yaningdaba phongdoi makna Y KHEMCHAND gi ming paksillakpa asi maram chade amadi masi KHEMCHAND yawbalite kendra gi chawkhanaba amadi state chawkhanaba rajniti da mai onsinsi leibak khunai gi sanabi gi wangmada thabak tawbasing ain gi oiba chapchaba thabak lokhatminasi state asida tungkoigadaba shanti puraknaba rajniti tawbagi yamna mathau tai haina KHEMCHAND na phongdorakli